ꯏꯌꯥꯝꯕꯅ ꯍꯟꯗꯛꯀꯤ ICS ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯤꯌꯨ? ꯍꯥꯏꯗꯤ ꯀꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯕꯤꯍꯥꯏꯟꯗ? ꯍꯣꯠꯅꯖꯔꯤ ꯍꯥꯟꯅ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯂꯩ ꯑꯗꯣ ꯂꯥꯛꯄ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯏꯁꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕꯁꯤꯅ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯑꯃ ꯇꯥꯟꯒꯦ ꯈꯟꯕꯗ ꯑꯩꯅ ꯑꯦꯗꯚꯥꯟꯁꯁꯦ ꯈꯔ ꯃꯥꯏ ꯑꯣꯟꯁꯤꯟꯅ ꯇꯧꯔꯤ ꯑꯗꯣ ꯑꯦꯗꯚꯥꯟꯁꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯕ ꯁꯨꯝꯕꯗꯗꯤ ꯈꯔ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯄꯥꯏ ꯑꯦꯗꯚꯥꯟꯁꯁꯦ ꯊꯦꯡꯅ ꯑꯦꯗꯚꯥꯟꯁ ꯑꯗꯨꯝ ꯄꯥꯏ ꯑꯇꯩ ꯁꯕꯖꯦꯛꯁꯨ ꯄꯥꯏ ꯑꯗꯣ ꯑꯇꯩ ꯁꯕꯖꯦꯛꯇꯨ ꯄꯥꯕꯗꯣ ꯈꯔ ꯋꯥꯠꯂꯤ ꯑꯦꯗꯚꯥꯟꯁꯁꯦ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯣ ꯁꯕꯖꯦꯛ ꯑꯁꯤꯗ ꯏꯌꯥꯝꯕꯅ ꯃꯥꯔꯛ ꯀꯌꯥ ꯐꯪꯉꯛꯄꯅꯣ? 95. ꯑꯣ ꯌꯥꯝ ꯐꯔꯦꯀꯣ. ꯑꯗꯣ ꯑꯣꯖꯥꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯑꯣꯖꯥꯅ ꯇꯥꯛꯂꯛꯄꯁꯤꯒ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯥꯛꯄꯤꯒꯦꯕ ꯁꯥꯇ꯭ꯔꯁꯤꯡꯗ? ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯃꯦꯟ ꯀꯣꯄꯤꯗ ꯌꯨꯁ ꯇꯧꯔ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯦꯟ ꯀꯣꯄꯤꯗ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯥꯏ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯈꯪꯗꯕ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯒꯁꯨ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝꯃꯛ ꯇꯦꯂꯤꯐꯣꯟ ꯇꯧꯔꯒ ꯈꯪꯍꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯄꯔꯤꯈꯥꯒꯤ ꯊꯥ ꯑꯃ ꯑꯅꯤ ꯃꯃꯥꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯒꯤ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯐꯍꯟꯅꯤꯡꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯇꯔꯐꯇꯒꯤ ꯉꯁꯥꯏꯒꯤ ꯄꯨꯡ 10:30 11 ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯒ ꯅꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯄꯥꯗꯕ꯭ꯔꯥ ꯀꯔꯤ ꯈꯪꯗꯕ ꯂꯩꯔꯤꯁꯤ ꯃꯣꯏ ꯑꯗꯣ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯐꯖꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏ ꯔꯦꯁꯄꯣꯟ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯖꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯜꯂꯤ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯐꯝꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯃ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨꯕꯨ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯑꯣꯖꯥꯗꯁꯨ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯀꯟꯅ ꯑꯩꯈꯣꯏꯗ ꯁꯥꯐꯨ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯈꯠꯂꯒ ꯃꯣꯏꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯆꯍꯤꯁꯦ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯔꯛꯄꯒꯤ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯕꯖꯦꯛꯇ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯁꯤꯅ ꯀꯌꯥꯃꯨꯛ ꯑꯣꯏꯈ꯭ꯔꯒꯦ ꯑꯣꯖꯥꯅ ꯆꯥꯎꯔꯥꯛꯄ ꯑꯃ? 2008ꯗ ꯑꯩ ꯄꯊꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯇꯝ ꯀꯨꯏꯅ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯆꯍꯤ 12 ꯑꯩꯅ ꯑꯁꯤ ꯀꯟꯗꯤꯁꯟꯗ ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯒꯤ ꯃꯤꯀꯨꯞꯇ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯃꯈꯣꯏꯗ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯒꯗꯧꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨꯒꯤ ꯑꯩ ꯍꯣꯠꯅꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯂꯥꯛꯈꯤꯕꯁꯦ 5 ꯁꯨꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯇꯣꯞꯄꯔꯗ 2015ꯗ ꯔꯕꯤꯅꯥ ꯍꯥꯏꯕꯁꯤꯅ MIꯗ ꯇꯣꯞꯄꯔ ꯂꯥꯛꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯁꯨꯅ ꯇꯥꯛꯏ ꯑꯗꯣ ꯑꯦꯗꯚꯥꯟꯁꯅ ꯑꯩꯅ ꯇꯥꯛꯏ ꯑꯗꯣ ꯑꯦꯗꯚꯥꯟꯁꯇꯁꯨ ꯂꯃꯒꯥꯡꯒꯤ ꯆꯥꯟꯗꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2017ꯗ ꯃꯣꯅꯣꯔꯣꯃꯥ ꯍꯥꯏꯅ ꯑꯉꯥꯡ ꯑꯃ ꯖꯨꯔꯥꯈꯨꯟꯒꯤ ꯑꯗꯨꯅꯁꯨ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨ 2020ꯗ ꯑꯩꯈꯣꯏ ꯃꯪꯒꯣꯜꯄꯨꯔꯒꯤ ꯁꯅꯥꯏ ꯑꯣꯆꯣꯅ ꯄꯨꯔꯤꯕ ꯃꯪꯒꯣꯜꯄꯨꯔꯒꯤ ꯕꯤꯖꯦꯇꯥ ꯍꯥꯏꯁꯤꯅ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2022ꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗ ꯆꯍꯤꯗꯣ ꯏꯁꯤꯡ ꯆꯥꯎꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯆꯥꯎꯅ ꯒꯪꯒꯥꯗ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯗꯦꯕꯣꯖꯤꯠ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯑꯣꯖꯥ ꯑꯩ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯏꯔꯦꯟꯕꯅ 2024ꯗ ꯁ꯭ꯇꯦꯠ ꯇꯣꯞꯄꯔ ꯑꯣꯏꯅ ꯉꯁꯤꯁꯨ ꯂꯥꯛꯑꯦ ꯑꯩꯅ 5ꯔꯛ ꯁꯨꯔꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯏ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯃꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯟꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯀꯩꯅꯣ ꯍꯩꯔꯝ ꯇꯔꯦꯠ ꯍꯩꯔꯣꯜ 8 ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯁꯨ 9ꯃꯛ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯧꯖꯤꯛꯇꯤ 5ꯔꯛ ꯁꯨꯖꯔꯦ 9ꯂꯛ ꯁꯨꯔꯛꯄꯁꯨ ꯌꯥꯏ 11ꯃꯛ ꯁꯨꯔꯛꯄ ꯌꯥꯏ ꯑꯗꯨ ꯑꯩ 9ꯃꯛ ꯇꯥꯔꯒꯦꯠ ꯇꯧꯔꯦ ꯈꯟꯕꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯩ ꯑꯗꯣ ꯑꯣꯖꯥ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯁꯥꯇ꯭ꯔꯒꯤ ꯃꯐꯝꯗ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯇꯥꯛꯅꯤꯡꯕꯅ ꯃꯊꯪꯒꯤ ꯑꯦꯗꯃꯤꯁꯟ ꯃꯊꯪꯒꯤ BA ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯀꯟꯐꯤꯗꯦꯟꯁ ꯈꯪꯗꯕ ꯑꯦꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯕꯖꯦꯛꯁꯤꯡ ꯑꯦꯅꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯕꯖꯦꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯈꯣꯏꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯦꯜꯞ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯑꯁꯥ ꯑꯣ ꯐꯔꯦ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯇꯥꯡ ꯑꯁꯤꯗ